Hello my dear students, welcome to my channel. Angang sa ngasi sargi YouTube channel gi oina ani suba para Manipur gi masana mukna haibasi tausi sarna tangakpa matamda nakhoi munna tauko nakhoi class 4 gi standard yaurabanina Manipuri loina paba tholam lagani haina sarna khali aduna sar para sidi yenglaga parak laroige para sigi manungda yauba maru oiba singdu khangatlaga taglage sarna talingi matamda nakhoi pukning sangna di tauko nakhoina pukning sangna tadrabari sarna nakhoida takpagi belu leite loina na nakhoida su karimata kanade sarda su nakhoida su matam manglaga toi class holding asta sar nakhoida wari ama lige munata angang sa nakhoi hayang sauraga asoba mi waningdro waning lang banida waning da bana angang sa asoba mi waning labadi waja singna takpa para amadi ngangba munna tagadaba loina na yumda ima babana haiba ingadaba parikhada ma yamna phange lari yamna haiba aphauba mi ama woige hairabadi larikta para loibada piriba question amasung answer sheet ko question amasung answer sheet simpha puraga pharaga yaroi lairik manungda yauriba singsi macha taana phajana khangba tai madu khanglaba matungda lairik haiba amadi competitive exam khudingma face tauba ngamgadawribani ko angangsa aduna angangsa nakhoi wajana para talingaida munna taba amadi yumda hard working haibadi lairikana paba mathau tare sarna haribase nakhoi ingadro nahangai tauramdrabasu ngasidagi tauko ngangsa pare lairik lomda amu wansilasi ngasigi parada ani suba para Manipur gi masana mukna haibasine mukna noi hana khangraba yengraba angangja television da kaida lakpada adagi film da kaida natragana lampak da kaida sanaba khona bada ugrabra amati noina sia namana bajinga sanamina ba yaugrabra hoi ugiba kangbu ju phare aduga udriba khangriba angang singju kamai tobano haibdo ngasi paraje muna taro aduga khara makhaidi khangba ngamnanabagidamagta honarase khoige maliyamgi sanabungda aikhoi manipuri macha singi topa awangba mafam ama kanduna lay masi aikhoigi laikhidraba ipa ipu singduna macha amasu oiba aikhoigi damakta kairak thabirambani amadi aikhoi isana hotnajabagi mapan su yauri haibadi khoigi samsana hairabada khoigi allaman khoigi ipa ipu jigina khoibu afaba matik saba mi oi hani haraga ju khoina hotna bidragadi punama ariambane aba adagi amusu khoina kaigumba thaba amaje amna thawa yauna hotnaba taraga ju mo wajaguru ithak thongba allamanji namu khoibu encourage bibidaba taragadi haibadi khoina tawriba thabak tudaida moina mai wan sindaba taragadi amusu thabak to kaso mai papo oide aba aduna khoigi ipa ipu jing haibadi allamanjing amadi
masamak haibadi satra masamak natragana sanaroi masamak tuna thawai yaura kaneda thawai yauraba matam dudaitana ba koina aphauba afaba mi haidana oigadoribase aduna hairiba jingje kariguma thaba ma tawba matamsidaita ahlamanjing amadi satra masamak natragana sanaroi masamak animaki sauraba thodang lei adubani ko sidaidaita aibana phongdolibase madudi amuka hairake ko sigi matangje malemgi sanabungda aikhoi manipuri masasingi top awangba mafam ama kanduna lei masi aikhoi gi leikhidraba ipa ipu singduna maza machu oiba aikhoi gi dama kaira thabiramdani amadi aikhoi isana hotnabagi mapansu yauri haidana aibana matangseida phongdoije animaki loinanba makha poli ama hek soiba matamda yade haibadubani ko masdaida sarna hairije amadi aibana phongdoklamije hausi mukna gi parani aikhoina tamlibasi aduna mukna haibasi karino haina hanglaklabadi paukhumda kai haina khungadage haibado sar hairake mona tawko mukna haibasi khutla yaudaba misak ani hakthengnaраga muknaduna amana amabu leibakta thadaraga mathak thangba tanaba masanani haina ko masanani haina khungadaba ko mukna haibasi karino haina hangagade amuka hairake ko mukna haibasi karino haina parikhyada natragana kanaguma xyz amana noida hangapa taragadi noina khungadoriba pakhumje mukna haibasi khula yaudaba misak ani hakthengnaраga muknaduna amana amabu leibakta thadaraga mathak thangba tanaba masanani haina khungadaba yare ko ngangja gyan tai ko monmunadi taji ko ngangja mukna hairiba masana sida kari changbage haiba taragadi ko haibadi koina karigumba thabak ama tawba matamda yum ama sage haiba taragadi yum ama sage haiba taragadi change natra mathak kupagi tin phanglang khabagi mapot masai changidana yopi nungbi kaika adumai tawdana khoina aduga samanana mukna hairiba masana staida kari changbage haiba taragadi pangal jima changani lausing changani amasung sarik sara ahum je changeba mukna je sanage haiba taragadi ko amuka harake ko mukna sanaba sanaroi ama oige haragadi hairiba ahum haibadi pangal kandaba yadre lausing singdaba yadre amasung sarik sara haitaba yadre ahum je changeba khoigi mukna sanage haragadi khoigi mukna je khoigi kai hairani khoigi mukna si sapsana sidagi haurakpani haibaje leiteba sigi matamsidagi sigi ningthau hangtaktagi natragana sigi matamsidagi haurakhibani sigi matamsidagi oirakhibani haibado ngasi bawbagi oiba sapsaba reko leite adubo lai hangtaktagi haurakpani haina launayebado lai hangtak tagi ko khoina khoigi ipaibu lai haktaki matamje masidagi haurakpani haina launai khoigi mukna je munatari ko ngangja munataji ko masijiga loina na sum ai lairikta yawba maroiba point jing de sum sakalaga hairake adom munataji ko aduga noina hore like parapa matamde jo amuk thengnarakani khoigi khoigi mukna je karamba matamda sanage haiba taragadi khoigi ngasi bawbada lai haraubagi loisilakpa matamje masidai da mukna je sanari abadu ngasi bawbada do ko lai haraubagi thauram loisilakpa matamje masidai da mukna je dum sanai adubu matam amadadi haibadi mamangagi matamdadi khoigi mukna je karamba matamda sanaramge hairagana yausang maya khudingi sanarame adagi kumai phiyong khudingi adagi khungi natraga panagi jatra khananabagi damakta ju sanarame aba mukna je haujiki matamdana karamba matamda lai haraubagi loisilakpa matamda aduga mamangagi matamdana karamba matamda sanaramge haiba matamjaita yausang maya khudingi sanarame kumai phiyong khudingi sanarame khungi natraga panagi jatra
ꯈꯟꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯁꯥꯟꯅꯔꯝꯃꯦꯕ ꯑꯗꯨꯕꯨ ꯁꯨꯝ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯨꯠꯕꯣꯜ ꯑꯣꯏꯔꯣ ꯚꯣꯂꯤꯕꯣꯜ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯔꯁꯨ ꯏꯟꯗꯤꯕꯤꯗꯨꯋꯦꯜ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃ ꯃꯁꯥꯟꯅ ꯑꯃ ꯁꯥꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯁꯨꯝ ꯀꯥꯔꯒꯗꯤ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯆꯪꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯆꯪꯕ ꯐꯥꯏꯅꯦꯜ ꯆꯪꯕ ꯂꯥꯛꯏ ꯑꯗꯨꯒ ꯐꯥꯏꯅꯦꯜꯗ ꯇꯤꯝ ꯑꯅꯤ ꯁꯥꯟꯅꯔꯅꯤ ꯑꯗꯨꯒ ꯇꯤꯝ ꯑꯅꯤ ꯁꯥꯟꯅꯔꯒ ꯑꯀꯥꯕ ꯇꯤꯝꯗꯨꯅ ꯋꯤꯅꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯥꯍꯧꯗꯕ ꯄꯣꯍꯧꯕ ꯇꯤꯝꯗꯨꯅ ꯔꯟꯅꯔꯁ ꯑꯞ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥꯁꯨ ꯃꯊꯪ ꯁꯥꯟꯅꯔꯛꯄꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯤꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯖꯇ꯭ꯔꯥ ꯀꯧꯋꯦꯕ ꯀꯔꯤꯒꯨꯝꯕ ꯃꯁꯥꯟꯅ ꯑꯃ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯋꯤꯅꯔ ꯂꯩꯕꯒꯨꯝꯅ ꯁꯨꯝ ꯃꯌꯥꯝꯗꯨꯗꯒꯤ ꯑꯍꯩꯕ ꯁꯨꯝ ꯈꯟꯒꯠꯂꯒ ꯋꯤꯅꯔ ꯑꯣꯏꯕꯗꯣ ꯑꯗꯨꯒꯨꯝꯅ ꯃꯨꯛꯅꯥꯁꯨ ꯃꯊꯪ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯍꯦꯟꯕ ꯃꯤꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯖꯇ꯭ꯔꯥ ꯀꯧꯋꯦꯕ ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯅꯕ ꯅꯤꯌꯝ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯉꯦꯅ ꯄꯪꯁꯥꯟ ꯁꯥꯟꯅꯕ ꯌꯥꯗꯦ ꯁꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯅꯕ ꯅꯤꯌꯝ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤꯁꯨ ꯂꯣꯏꯅꯃꯛ ꯅꯤꯌꯝ ꯂꯩꯀꯣ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤꯁꯨ ꯅꯤꯌꯝ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯒꯦꯝ ꯑꯃ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯔꯦꯐ꯭ꯔꯤ ꯖꯖꯁꯤꯡꯅ ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯥꯜꯂꯤ ꯆꯨꯝꯃꯦꯅ ꯃꯥꯅ ꯋꯥꯌꯦꯜꯂꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗꯁꯨ ꯃꯨꯛꯅꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪ ꯍꯩꯔꯕ ꯑꯍꯜ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯑꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯁꯦꯠꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯐꯤꯖꯦꯠ ꯂꯩꯀꯣ ꯃꯥꯒꯤ ꯇꯣꯞ ꯐꯤꯖꯦꯠ ꯂꯩ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯇꯣꯞ ꯐꯤꯖꯦꯠꯁꯦ ꯁꯦꯠꯍꯟꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥ ꯃꯁꯦꯜ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯨꯛꯅꯥ ꯃꯊꯪ ꯁꯥꯟꯅꯔꯛꯄꯗ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯗꯨꯕꯨ ꯖꯇ꯭ꯔꯥ ꯍꯥꯏꯈ꯭ꯔꯦꯀꯣ ꯖꯇ꯭ꯔꯥ ꯃꯁꯦꯜꯁꯤꯅ ꯀꯩꯒꯨꯝꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯀꯩꯗ ꯃꯨꯛꯅꯥ ꯁꯥꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯝ ꯁꯝꯖꯤꯟ ꯍꯥꯏꯔꯤꯕ ꯐꯤꯖꯦꯠꯁꯦ ꯁꯦꯠꯀꯅꯦꯕ ꯅꯤꯡꯈꯝ ꯁꯝꯖꯤꯟ ꯍꯥꯏꯔꯤꯕ ꯐꯤꯖꯦꯠꯁꯦ ꯁꯦꯠꯂꯅꯤ ꯂꯣꯏꯅꯅ ꯀꯔꯤ ꯇꯧꯔꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯃꯁꯥꯟꯅꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯕꯨ ꯑꯣꯏꯔꯒꯁꯨ ꯔꯦꯐ꯭ꯔꯤ ꯄꯥꯏꯒꯗꯧꯔꯤꯕ ꯃꯤꯗꯨꯅ ꯕꯣꯜꯗꯣ ꯂꯪꯈꯠꯂꯦ ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯈꯠꯂꯒ ꯇꯤꯝ ꯑꯅꯤꯃꯛꯀꯤ ꯃꯤꯗꯣ ꯆꯦꯟꯁꯤꯟꯅꯔꯒ ꯃꯥꯒꯤ ꯀꯥꯎꯕ ꯍꯥꯟꯅ ꯇꯥꯟꯅꯩꯗꯅꯀꯣ ꯐꯨꯠꯕꯣꯜꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯨꯛꯅꯥꯒꯤ ꯂꯝꯕꯥ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯒꯤ ꯃꯥꯒꯤ ꯃꯈꯨꯠꯁꯦ ꯄꯤꯅꯗꯨꯅ ꯃꯐꯤꯗꯨꯗ ꯄꯥꯏꯅꯔꯀꯥꯟꯗ ꯁꯥꯟꯅꯕ ꯍꯧꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯦ ꯃꯨꯟꯅꯗꯤ ꯇꯥꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯅꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯥ ꯑꯅꯤꯗꯣ ꯉꯁꯥꯏꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯂꯝꯕꯥ ꯑꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯥ ꯑꯃꯁꯤꯅꯅꯦ ꯀꯔꯤ ꯇꯧꯔꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯁꯦ ꯍꯥꯏꯕꯗꯤ ꯑꯃꯁꯤꯅ ꯂꯧꯁꯦ ꯀꯣꯠꯁꯤꯜꯂꯒ ꯁꯥꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯂꯧꯁꯦ ꯀꯣꯠꯁꯤꯜꯂꯒ ꯁꯥꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯃꯁꯤꯅ ꯃꯥꯅ ꯀꯣꯜꯂꯛꯏꯕ ꯂꯧꯗꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯣꯜꯂꯛꯏꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒ ꯂꯧꯗꯣ ꯍꯟꯇꯣꯛꯅꯕꯒꯤꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯣꯠꯁꯤꯜꯂꯒ ꯃꯥꯒꯤ ꯂꯧꯁꯦ ꯍꯟꯇꯣꯛꯁꯤꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯦ ꯇꯨꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯁꯥꯟꯅꯒꯅꯦꯕ ꯍꯦꯛꯇ ꯄꯪꯁꯥꯟ ꯁꯥꯟꯅꯅꯤꯡꯉꯤꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯪꯁꯥꯟ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ ꯃꯨꯛꯅꯥꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯂꯧꯁꯦ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯨꯛꯅꯥꯁꯤꯗ ꯁꯥꯟꯅꯅꯤꯡꯉꯦꯅ ꯄꯪꯁꯥꯟ ꯁꯥꯟꯅꯕ ꯌꯥꯗꯦ ꯃꯨꯛꯅꯥ ꯁꯥꯟꯅꯒꯗꯧꯔꯤꯕ ꯄꯥꯔꯇꯤꯁꯤꯄꯦꯟ ꯂꯝꯕꯥ ꯑꯅꯤꯗꯣ ꯑꯃꯅ ꯂꯧ ꯆꯪꯉꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯆꯪꯉꯛꯏꯕ ꯂꯧꯗꯣ ꯑꯃꯗꯨꯅꯀꯃꯥꯏꯅ ꯇꯧꯗꯅ ꯆꯪꯉꯛꯏꯕꯅꯣ ꯍꯥꯏꯕꯗꯣ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯥꯒꯤ ꯂꯧꯗꯣ ꯍꯟꯇꯣꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯂꯧꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯃꯥꯅ ꯅꯝꯊꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯁꯥꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯁꯥꯟꯅꯔꯛꯄ ꯃꯇꯝꯁꯤꯗꯩꯗ ꯃꯗꯨ ꯁꯥꯟꯅꯅꯕꯒꯤ ꯂꯧ ꯃꯌꯥꯝ ꯂꯩꯌꯦꯕ ꯂꯧꯁꯤꯡꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯥꯔ ꯄꯜꯂꯛꯀꯦ ꯃꯨꯟꯅ ꯇꯥꯁꯦ ꯃꯗꯨꯗꯤ ꯂꯣꯡꯈ꯭ꯔꯧ ꯍꯥꯏꯕ ꯂꯧ ꯃꯈꯜ ꯑꯃ ꯂꯩꯔꯦ ꯀꯞꯂꯥ ꯀꯣꯄꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯆꯦꯞꯆꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯅꯤꯡꯒꯣꯡ ꯂꯪꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯈꯨꯗꯣꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯩꯕꯣꯡ ꯀꯥꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧ ꯉꯥꯛꯇꯅꯤꯀꯣ ꯁꯥꯔ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧ ꯈꯔ ꯂꯩ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧꯁꯤꯡꯗꯣ ꯍꯌꯦꯡ ꯄꯩꯈꯥꯗ ꯀꯔꯤꯅꯣ खरा हायु नत्रगना मुक्ना सानबगी लौ अमा हायु मुक्ना सानबगी लौ अनि हायु मुक्ना सानबगी लौ अहुम हायु हादना पैखादुगी अदुदी मतम मतमदुगी ओइना
ꯀꯣꯏꯁꯟ ꯁꯦꯝꯃꯤꯕ ꯑꯣꯖꯥꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯑꯃꯈꯛꯇꯪ ꯍꯪꯉꯛꯄ ꯌꯥꯏ ꯑꯅꯤ ꯍꯪꯉꯛꯄ ꯌꯥꯏ ꯑꯍꯨꯝ ꯍꯪꯉꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯂꯧꯁꯤꯡꯗꯨ ꯂꯣꯏꯅꯕ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯈꯣꯏꯒꯤꯗꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯂꯣꯏꯅꯅꯕ ꯄꯥꯗꯕ ꯈꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯂꯧꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤꯅꯣꯅ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯅꯣꯏꯅ ꯈꯨꯝꯒꯗꯣꯏꯁꯦ ꯁꯥꯟꯅ ꯇꯥꯛꯏꯉꯩꯁꯤꯗ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯎ ꯑꯗꯨꯒ ꯑꯗꯨꯝ ꯆꯤꯟꯐꯥ ꯄꯨꯊꯣꯛꯍꯧꯀꯣ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯂꯧꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯂꯣꯡꯈ꯭ꯔꯧ ꯂꯩꯔꯦ ꯀꯞꯂꯥꯞ ꯀꯣꯠꯄꯤ ꯂꯩꯔꯦ ꯆꯦꯞꯆꯤꯡ ꯂꯩꯔꯦ ꯅꯤꯡꯒꯣꯡ ꯂꯪꯕ ꯂꯩꯔꯦ ꯈꯨꯗꯣꯡ ꯂꯩꯔꯦ ꯍꯩꯕꯣꯡ ꯀꯥꯕꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯁꯥꯟꯅꯗ ꯑꯣꯏꯔꯒꯁꯨ ꯐꯨꯠꯕꯣꯜꯗ ꯑꯣꯏꯔꯒꯁꯨ ꯀ꯭ꯔꯤꯀꯦꯠꯇ ꯑꯣꯏꯔꯒꯁꯨ ꯂꯣꯏ ꯂꯩꯗꯅꯀꯣ ꯃꯥꯅ ꯁꯣꯝꯗ ꯀꯥꯎꯔꯛꯑꯒꯗꯤ ꯑꯩꯅ ꯁꯣꯝꯗ ꯀꯥꯎꯊꯣꯛꯄ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯌꯩꯁꯟꯕ ꯀ꯭ꯔꯤꯀꯦꯠꯇ ꯑꯣꯏꯔꯒꯁꯨ ꯁꯣꯝ ナꯀꯥꯟꯗ ꯌꯩꯔꯒꯗꯤ ꯀꯣ ꯀꯩꯅꯣ ꯇꯧꯒꯅꯤ ꯀꯩꯅꯣ ꯁꯤ ꯃꯁꯤꯡ ꯁꯤ ꯂꯧꯕ ꯌꯥꯒꯅꯤ ꯈꯣꯠꯀꯅꯤ ꯁꯣꯀꯥ ꯂꯧꯕ ꯌꯥꯒꯅꯤ ꯆꯥꯔꯤ ꯂꯧꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯁꯨ ꯔꯟ ꯃꯌꯥꯝ ꯆꯦꯜꯍꯧꯕ ꯌꯥꯅꯤ ꯁꯣꯝꯗ ꯌꯩꯔꯒꯗꯤ ꯕꯣꯟꯁꯦ ꯃꯣꯏꯅ ꯐꯥꯈ꯭ꯔꯅꯤ ꯑꯣꯛꯈ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯌꯩꯔꯒꯗꯤ ꯕꯣꯟꯁꯦ ꯏꯁꯄꯤꯠꯇ ꯆꯦꯟꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯇꯞꯅ ꯆꯦꯟꯒꯅꯤ ꯑꯗꯨꯅ ꯕꯣꯟꯁꯦ ꯃꯣꯏꯅ ꯐꯥꯕ ꯉꯝꯅꯤ ꯉꯝꯃꯣꯏ ꯑꯗꯨꯒꯨꯝꯕ ꯂꯣꯏ ꯂꯩꯀꯣ ꯍꯧꯖꯤꯛꯀꯤ ꯃꯁꯥꯟꯅꯗ ꯄꯨꯁꯜꯂꯛꯄ ꯇꯥꯔꯒꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯎ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯉꯩꯒꯤ ꯃꯁꯥꯟꯅꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯥ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯝꯅ ꯁꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯣꯏꯅ ꯌꯥꯝꯅ ꯃꯁꯤꯗꯩꯗ ꯂꯨꯁꯟꯅ ꯈꯟꯖꯟꯒꯅꯣꯕ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯁꯥꯟꯅꯁꯤꯡꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯁꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯗꯤ ꯃꯈꯥ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯁꯥꯔꯅ ꯍꯥꯏꯔꯛꯄꯁꯤꯡꯁꯦ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯔꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯀꯩꯅꯣ ꯑꯃ ꯏꯁꯄꯣꯔꯠꯁꯀꯤ ꯑꯥꯏꯇꯦꯝ ꯑꯃ ꯏꯚꯦꯟ ꯑꯃ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯪꯁꯥꯟ ꯁꯥꯟꯅꯕ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯥ ꯁꯥꯟꯅꯕꯒꯤ ꯅꯤꯌꯝꯁꯤꯡꯗꯣ ꯐꯖꯅ ꯉꯥꯛꯅ ꯆꯠꯂꯦꯕ ꯃꯗꯨꯗ ꯅꯤꯌꯝꯁꯤꯡꯗꯣ ꯀꯥꯏꯔꯨꯔꯒꯗꯤ ꯌꯦꯜꯂꯣ ꯀꯥꯔ ꯔꯦꯠ ꯀꯥꯔ ꯌꯦꯜꯂꯛꯀꯗꯣꯏꯅꯤ ꯃꯥ ꯃꯄꯨꯟꯁꯤꯁꯨ ꯆꯍꯤ ꯈꯔ ꯅꯠꯇ꯭ꯔꯒꯅ ꯃꯄꯨꯟꯁꯤꯁꯨ ꯐꯥꯎꯕꯗ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯅꯤꯌꯝꯁꯤꯡꯗꯣ ꯐꯖꯅ ꯉꯥꯛꯅ ꯁꯥꯟꯅꯒꯅꯤ ꯂꯣꯏꯅꯅ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯥꯒꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯌꯥꯝꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯜꯂꯒ ꯌꯦꯡꯉꯛꯀꯗꯧꯔꯤꯕꯅꯤꯅ ꯃꯌꯥꯝꯗꯨꯅ ꯌꯦꯡꯕꯗ ꯎꯕꯗ ꯐꯖꯅꯕꯒꯤꯁꯨ ꯂꯣꯏꯅꯅ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯁꯥꯟꯅꯔꯛꯄꯅꯤꯅ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯅ ꯁꯥꯟꯅꯒꯗꯧꯕ ꯍꯦꯛꯇ ꯁꯥꯟꯅꯅꯤꯡꯉꯦꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯗꯅ ꯄꯪꯁꯥꯟ ꯁꯥꯟꯅꯕ ꯄꯪꯇꯧ ꯇꯧꯁꯟꯕ ꯌꯥꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤꯕ ꯑꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯁꯥꯟꯅꯔꯣꯏ ꯑꯃꯁꯤꯅꯅꯦ ꯈꯨꯎ ꯅꯠꯇ꯭ꯔꯒꯅ ꯈꯨꯎ ꯃꯊꯛꯀꯤ ꯍꯛꯆꯥꯡꯁꯤꯅꯅꯦ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ ꯀꯣ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ ꯇꯨꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯃꯨꯛꯅꯥ ꯇꯨꯔꯦ ꯍꯥꯏꯗꯅ ꯂꯧꯒꯅꯦꯕ ꯀꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤꯕ ꯑꯅꯤꯁꯦ ꯀꯅꯥꯒꯨꯝꯕ XYZ ꯅꯠꯇ꯭ꯔꯒꯅ ꯁꯥꯟꯅꯔꯤꯕ ꯀꯩꯅꯣꯁꯦ ꯑꯅꯤꯁꯦ ꯑꯃꯁꯤꯒꯤ ꯈꯨꯎ ꯅꯠꯇ꯭ꯔꯒꯅ ꯈꯨꯎ ꯃꯊꯛꯀꯤ ꯍꯛꯆꯥꯡꯁꯤꯅ ꯍꯥꯟꯅ ꯂꯩꯕꯥꯛꯇ ꯇꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯇꯨꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯁꯦ ꯃꯨꯛꯅꯥ ꯇꯨꯔꯦꯅ ꯂꯧꯒꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯂꯝꯕꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯨꯃꯤꯟꯅꯈ꯭ꯔꯒꯅꯅꯦ ꯃꯨꯛꯅꯥ ꯐꯩꯗꯣꯛ ꯀꯧꯗꯣꯏꯕ ꯀꯩꯒꯨꯝꯕ ꯁꯥꯟꯅꯔꯣꯏ ꯑꯃꯁꯤꯅ ꯈꯨꯎ ꯅꯠꯇ꯭ꯔꯒꯅ ꯈꯨꯎ ꯃꯊꯛꯀꯤ ꯍꯛꯆꯥꯡꯁꯤꯅ ꯍꯥꯟꯅ ꯇꯥꯈ꯭ꯔꯒꯗꯤ ꯃꯥꯕꯨ ꯃꯨꯛꯅꯥ ꯇꯨꯕ ꯀꯧꯔꯦ ꯑꯗꯨꯒ ꯁꯥꯟꯅꯔꯣꯏ ꯑꯅꯤꯃꯛꯁꯤꯅ ꯄꯨꯟꯅ ꯆꯞ ꯃꯥꯟꯅꯅ ꯇꯨꯃꯤꯟꯅꯔꯒꯗꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯨꯛꯅꯥ ꯐꯩꯗꯣꯛ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯨꯛꯅꯥ ꯐꯩꯗꯨ ꯈꯪꯉꯦꯀꯣ ꯆꯞ ꯃꯥꯟꯅꯅ ꯂꯝꯕꯥ ꯑꯅꯤꯃꯛꯁꯦ ꯆꯞ ꯃꯥꯟꯅꯅ ꯇꯨꯃꯤꯟꯅꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯨꯛꯅꯥ ꯐꯩꯗꯨ ꯀꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯨꯛꯅꯥ ꯐꯩꯗꯨꯁꯤꯗꯩꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯗꯤꯅꯦ ꯑꯃꯅꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯗ꯭ꯔꯣ ꯆꯠꯂꯕꯅꯤ나 ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯕꯁꯦ ꯍꯧꯒꯅꯦꯕ ꯑꯩꯈꯣꯏ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯑꯃꯅꯁꯨ ꯑꯃꯐꯥꯎ ꯀꯥꯟꯅꯗ꯭ꯔꯒꯗꯤ ꯄꯦꯅꯥꯜꯇꯤ ꯀꯥꯎꯕꯅ ꯀꯥꯎꯏꯗꯅꯀꯣ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯈꯔ ꯍꯥꯞꯄꯒ ꯁꯥꯟꯅꯕꯅ ꯁꯥꯟꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯞ ꯃꯥꯟꯅꯅ ꯇꯨꯃꯤꯟꯅꯔꯒ ꯐꯩꯗꯨ ꯑꯣꯏꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯒꯅꯦꯕ ꯑꯃꯨꯛ ꯀꯣ ꯃꯇꯝ ꯈꯔ ꯍꯥꯞꯄꯒꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯁꯥꯟꯅꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯥ ꯑꯃꯁꯤꯅꯅꯦ ꯍꯧꯖꯤꯛ ꯃꯤ ꯑꯅꯤꯅꯤꯀꯣ ꯁꯥꯟꯅꯔꯤꯁꯦ ꯂꯝꯕꯥ ꯑꯃꯁꯤꯅꯅꯦ ꯂꯝꯕꯥ ꯑꯃꯃꯝ ꯃꯤ ꯑꯅꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯂꯝꯕꯥ ꯑꯃꯁꯤꯅꯅꯦ ꯑꯃꯗꯨꯕꯨꯅꯦ ꯑꯅꯤꯔꯛ ꯇꯨꯍꯟꯕ ꯉꯝꯃꯗꯤꯅꯦ ꯃꯥꯅ ꯃꯨꯛꯅꯥ ꯊꯣꯏꯕ ꯀꯧꯔꯦꯕ
ꯀꯣ ꯑꯅꯤꯔꯛ ꯇꯨꯍꯟꯕ ꯉꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯨꯛꯅꯥ ꯊꯣꯏꯕ ꯀꯧꯔꯅꯦꯕ ꯀꯣ ꯃꯨꯛꯅꯥ ꯊꯣꯏꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯨꯛꯅꯥ ꯊꯥꯕ ꯀꯧꯔꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥ ꯈꯟꯕꯒꯤ ꯃꯨꯛꯅꯥꯗꯗꯤ ꯑꯃꯨꯛꯇꯪ ꯇꯨꯍꯟꯕꯅ ꯃꯨꯛꯅꯥ ꯊꯥꯕ ꯁꯛꯏ ꯀꯣ ꯑꯩꯈꯣꯏ ꯖꯇ꯭ꯔꯥ ꯈꯟꯕ ꯍꯥꯏꯈ꯭ꯔꯦꯀꯣ ꯁꯨꯝ ꯃꯊꯪ ꯁꯥꯟꯅꯔꯛꯄꯗ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯖꯇ꯭ꯔꯥ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯖꯇ꯭ꯔꯥ ꯈꯟꯕꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗꯗꯤ ꯀꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛꯇꯪ ꯇꯨꯍꯟꯕꯗꯣ ꯑꯗꯨꯅ ꯃꯨꯛꯅꯥ ꯊꯥꯕ ꯁꯛꯑꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯁꯥꯟꯅꯔꯛꯄ ꯃꯇꯝꯁꯤꯗꯩꯗ ꯃꯨꯛꯅꯥꯒꯤ ꯂꯧꯁꯦ ꯐꯖꯅ ꯍꯩꯔꯒꯗꯤꯅꯦ ꯑꯀꯟꯕ ꯃꯤꯁꯤꯡꯁꯤꯕꯨ ꯑꯁꯣꯟꯕ ꯃꯤꯁꯤꯡꯁꯤꯅꯁꯨ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯃꯨꯛꯅꯥꯁꯦ ꯊꯥꯕ ꯍꯥꯏꯕꯗꯤ ꯇꯨꯍꯟꯕ ꯉꯝꯃꯦꯕ ꯑꯣꯀꯦ ꯐꯔꯦ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇꯅ ꯀꯣꯏꯁꯟ ꯑꯟꯁꯔ ꯅꯩꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯣꯀꯦ ꯊꯦꯡꯛꯁ